ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗꯤ ꯊꯝꯖꯒꯦ ꯀꯨꯝꯕꯤꯒꯤ ꯃꯩꯁꯥꯛ ꯄꯤꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡ ꯁꯤꯅ ꯐꯪꯂꯦ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯔꯥ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯑꯀꯥꯁꯣꯏꯗꯒꯤ ꯈꯨꯟꯖꯥ ꯃꯔꯤ ꯋꯥꯡꯉꯨ ꯁꯕꯜ ꯃꯩꯆꯥꯛꯄꯤꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗ ꯈꯨꯟꯖꯥ ꯑꯍꯨꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯐꯪꯂꯒ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯈꯨꯟꯖꯥ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯉꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯀꯥꯁꯣꯏꯗꯒꯤ ꯕꯖꯥꯔꯗꯒꯤ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯆꯍꯤ 85 ꯑꯄꯣꯛꯄ ꯑꯍꯟꯊꯦꯝ ꯑꯄꯤꯛꯆꯥꯎꯅꯤ ꯍꯥꯏꯔꯤ ꯗꯥꯔꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯝꯕꯤ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯍꯥ ꯔꯦꯖꯤꯃꯦꯟ BSF IRB ꯑꯃꯗꯤ MRꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯌꯨꯛ ꯄꯨꯡ 13 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯡꯗ ꯈꯨꯟꯖꯥ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯑꯁꯥꯡ ꯐꯪꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 150 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯒꯤ ꯑꯉꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯟꯊꯦꯝ ꯗꯥꯔꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯐꯩꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯑꯃꯗꯤ ꯑꯣꯏ ꯊꯪꯕ ꯆꯨꯕꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯥꯟꯕꯒꯤ ꯗꯛꯐꯝ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ ꯗꯥꯔꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯝꯕꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯨꯀꯤꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯋꯥꯡꯉꯨ ꯁꯕꯜ ꯃꯅꯤꯡꯆꯤꯡ ꯃꯩꯆꯥꯛꯄꯤ ꯆꯤꯡꯈꯣꯡꯗꯒꯤ ꯐꯪꯈꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯗꯥꯛꯐꯝꯁꯤꯡ ꯂꯩꯔꯝꯈꯤꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯋꯥꯡꯉꯨ ꯇꯦꯔꯥꯈꯣꯡ ꯑꯀꯣꯏꯁꯥꯏꯗꯒꯤ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥ ꯆꯍꯤ 95 ꯏꯕꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯝ ꯑꯅꯟ ꯁꯤꯡꯍ ꯆꯍꯤ 22 ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯁꯤꯡꯍ ꯆꯍꯤ 32ꯅꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯁꯤꯡ ꯆꯍꯤ 83 ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯐꯝ ꯍꯣꯡꯗꯨꯅ ꯀꯥꯞꯊꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯗꯥꯡꯕꯟ ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯁꯕꯨꯡ ꯈꯨꯅꯧꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯩꯇꯩꯅ ꯈꯨꯟꯗꯥ ꯃꯐꯝꯁꯤꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯛꯅꯕꯒꯨꯝ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯒꯤ ꯊꯧꯗꯣꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯕꯨꯡ ꯈꯨꯅꯧꯗ ꯃꯅꯥꯛ ꯅꯛꯄꯁꯤꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯡꯗ ꯀꯨꯀꯤꯁꯤꯡ ꯀꯣꯏꯆꯠ ꯆꯠꯄ ꯎꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯃꯤꯄꯥꯏꯅꯗꯨꯅ ꯂꯩꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯇꯨꯅ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯥꯞꯂꯛꯈꯤꯗ꯭ꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯤꯅꯗꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯅꯈꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯕꯨꯡ ꯈꯨꯅꯧꯗ ꯆꯤꯡꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯆꯦꯛꯀꯣꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯟꯅ ꯂꯥꯞꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯅꯛꯁꯤꯟꯅ ꯀꯥꯞꯄ ꯍꯧꯔꯛꯂꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯗ ꯈꯨꯟꯖꯥꯁꯤꯡꯅ ꯊꯥꯖꯕ ꯊꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯕꯨꯡ ꯈꯨꯅꯧꯒꯤ ꯆꯦꯛꯀꯣꯟꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯅꯥꯁꯥꯕꯤ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯅꯥꯁꯥꯕꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯗꯥꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯁꯅꯥꯁꯥꯕꯤ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ 5 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯕ ꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯂꯥꯎ ꯈꯣꯡꯕꯁꯨ ꯃꯤꯌꯥꯝꯅ ꯇꯥꯅꯈꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ BSF ꯁꯤꯡꯅꯁꯨ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ